Ahanamangtada ngasigi crime update 96 Marifut taraga taruk suba tangkak tabiri basing James Haigur jamna taramnak chob loina nai koknona khurumjari loina na Ningol chako bagi yai famangol pijari tabiriba nupi oibi sing maroina housewife sing aduga itaima sing ima oibi sing pon makti yai famangol pijari asingum laba nungairaba numit asida Ado madungi nungsiraba ipam da chatpiduna ipam da leriba mobung mopa singbu nungaiba yai phaba pibiramu makhoi makhoi gi punsida amukhana awa ana tadaba hena chawkhatpa lamdam asigi afaba ngakta tawbu oiro haidana yai famangol pibiramu loina nai khoi gi maikei degi so diamond radio gi maikei degi so miyam poromukte yai famangol pijari matamsi aingasa onarak phai tare phamjari ba mafam asida khonglam batin singsu inglak labadi Kong bagi makon kara dum handare lampak sida to bagi am nuai bam le yam open air oiba aduga hek ko studio gi mamang sida haijaba tare aduga ngali ba ngan macha macha sing asina matam amagi haitare suma thodok pun ning sing na ba khudam am oina aduga ing badi tamna tamna sum henjelei so saba thakpa nuai khalei laina tina di hauji le ge dori basi corona hek ingi ngai manung si khara handaraga sara kanda ahum suba corona gi adugumba ma lakadra haibagi pakhatpa ma leiri so laktabo isano afaba nungaiba yai phaba punamaktu taibang mapuna pinabibo oirasan ngasi gi thodoksi yamna ngakpa case amagi manungda amane aikhoi hujik leiriba ai hujik leis ai hayeng kari thokani khangde ado ma hujik leibiri bisi hayeng kari thokani khangde kari aikhoi gi punsida awaba nungaiba lakana haibja khoi kanam khangde karamna di khangani adubu hariba sida Nungaina lainaramba punchi asuma marial amada khudong sadaba lakpa thodok ama tholakani haibasidi ekoi marakta adum nungaina leiramusum tholokpa yaurin gari accident kotakta tholokpa mihat aduga nungsinana leiraga khana chainabadagi soikibadagi natraga kainarakpa maruma pangi kainarakpa gari thomjinnaba adagidi kari haitare train da sabkhaiba khotpa sigumba awabagi akibagi yum ningkhairakpagi nongmaina panbagi awaba kya aikoi kanamata karimata khangbangamte Photographer amakak lerami photographer si mai wari mate amatang hana hapcharake masi article amada thengna wari haitare ko photo ka payam hai masi nongma magi nupiga train ge station amada mai nupi si thiluna ba haibdi mai nupi si thabak ama chatkina ba aduga mahangna train station dagi lehongna bagi da mai nupi si purga chale mai nupi si pur chat kanda koi ge platform da train Laktringe gi the lakadaba pungsing announcement torkanda hauji ge koi chatkadaba train samna harabda koi dadra dagi keno bhoba chatna bagi train number adu na PNR number do laukthog koi number train gi number ga laukthok pa horok pa haitare dai jar jar mayam ji lepnei ko han ba tana na ba hana ba kanan ba honaba da koi india gi train khutong haire der mayam so aduna adamai sum jiri jiri sanction rak pu da train laktringe khara announcement taw horok pa da nupi do koi platform dagi Makong sat later tai. Kakat pe hek tangam deko kongrau gumba setre di nupina masih kakat pa si aduga kogi chappa khotpa to social media do siam ure train ge sigum matkan to basiko aina su train kano chapke to bodagi kan khibagi video footage ani ahum aina thagat sagi su laikrabani asumai to duna hojigi nupi si maji ta ba haitare nupa duna maji photographer ni makhut ting to eduga kakhlo nupi de makhut pa singkhat na bo honei Singkhan abo honari ngai da manak nak pada leiba mi singsu mai gi sum leiba yadori male nupa sina dum nupi je singkhat chadori male haina damai sum khan bajani ada singkhat ke na samaina torok matam ji ngai gi nupi ji nupa jin makhut phat thado khre so nupa duna nupi du gi makhut phat thadoi ji maram ji kaino ha kan train do tali du da train moi gi tongo da train do lae matam do nupa duna mai gi no se phat nupi de thadoga mai se back ti ya le back camera man photographer ji camera hoi back am yawi ko back se thok thadoga camera lokthu camera da pop lokthu mai nupi du da focus to le man angak pani ko manak to le mayam do so moina khara sakhalag le be changhna ba do hek phak ta ba timing oi ba itar nupa sina photo mai nupi du da mai focus to le aduga train do su khanghau di jar laksale khamagi changjalak bagi laksalak pu nupi do dum cross to kre dum lan thokre nupi do train do sab khaira matan tal adu mai photo da fajana nam khara leiraga mana live akoi gi train takpagi photo jing da haitare simana adudagi thomam dai gi takpagi sai gi photo khara mana
थागले मसा मत तत्पदुबदी नतेको थोममदाइगी मिकुप अमगी खरा हाइतारे स्वाइगिस मासे अदुगी फोटो दो मधुन मरम ओइरगा हाइतारे मासे अवार्ड मैम फंगे होजिकी नुपास अवार्ड मैम फंगे नुपीदुदी खुदक्ता दम सिरेको सही कया हौग्रे मासे अदमी से खरा नहा ओइबगी खेगलकपा अदगी मयु मकई पालक ई खरा नेमधरकपा मसा मसु चौसलकान मी ओइबसे ई खरा गा मोय नेमधरकपा देन अहन ओइसलकपा अइन ई खेगतके हाइबसु यादबा इसागी पांगल यारुक्तबा खोंजेन थोलक्तबा अदगी अरुम्ब पोत थांगबु ngamसिलक्तबा पांगन पुनमक मांगकिबा अइगी हक्चांगदा अनिंगबा अपाम लेरगसु मदु पुनमक थुंगबा ngamदबा हाइबसि ताइबंग मी ओइबगी खोंगचतनि दो असुमन मतम मदु लाकु मतमददी माना ममई थंगदा मागी नुपीदुबदी माना हातपा नते अदु माना कापकिबा फोटो दि मरमदे मिंगोंदा वारी साहेब मदुगी वारी दुनि कोन आर्टिकल द फोंगबो कांदा अंगक नुपानी मसी नुपाजी मागी फोटो कापनबुदा ममाई नुपीदु चिंखत पिदना ट्रेन त असि असुमना अखोगी पुंसीदा थोकदबा थौदोकसी करि हाइतारे खंगबो ngamते मखा ngasiगी वारी सिदा याम मरुइबो वारी सिदा लाक्सेगे मदुदी अलीगढ़ द थोकपा अक्टोबर की हंतक 2021 की तांग 3 द थोकपा थौदोने 2021 की हौजिक नवेम्बर यौसले नवेम्बर की हाइतारे को हौजिक चलिबा वीक सिगी ममांग मतम खरगी ममांग द थोकिबा थौदोने यामना कुइद्रिबा फोंफोंग सारिबा अग्रवाल फैमिली हाइदन अमखक लै अग्रवाल फैमिली सिदा अरुण अग्रवाल हाइबमा अदुगा तरुण अग्रवाल हाइबमा अरुण अग्रवाल मयामनी तरुल अग्रवाल पाखंगनी ममा मपाग लै युम पंगलाप लामना दे मसी मतुंगदा अरुण हारिबा मियोसे अक्टोबर की तांग 3 सिदा थोकपा थौदोनिको अदुगा अरुण माकी नुपी आस्था अदुगा मचा अनि मसुलेरम मखोय असि युम अदुदा नोंगमा मनाव नुपा तरुणना मयाम्बा अरुण की युमदा लाखि मतम अदुदा युमदो थोंगलोलम कैदौरजानो नमा येंगमद्रे थबक चक्र माले हले नेक्स्ट डे मथंगी नुमित समुक चले मथंगी नुमित मु चलगा इमुंग अदुदा थोंग करिगिनो मु इमुंग जि थोंग लोजि कराइ चनग्रजानो तोरम मदुगी मखा तारकबदा थोंग जि मोंदसु सोम लेरमी मयाम्बगी इमुंग नि माइसु दुम इमुंग नि न सोम लेरमी हांगतो येंग कानदि इमुंग दुदा थोंगनावदो थौरी यालगा मतै मा आस्था जि सिरगा लेरमी मतम मा कीदन खंग लाउर चेंथोरे कोई लाउर मैम कईदौरे कमाई तौरे कईनो कईदौरे येंगे मैम अस सिनी ना ताए मैम इस कईनो थोड़ी याल सिरेना पुलिस ताक्सी पुलिस ताए पुलिस लाख्रे पुलिस लागा थौदोसी मतांग पुलिस कुपना थिजननब इन्वेस्टिगेशन अमा पुलिस की हौरे हाइतारे असुमना इन्वेस्टिगेशन असिगी मतुंगदा इमुंग सिदा लैबा आस्थागी नुपा अरुण दिकराई लेग्रे पुलिस ना हंगे मादी ऑक्सीजन की फैक्ट्री हंता कोरोना गे हाइतारे स्टेट थबक कोबदा ऑक्सीजन की फैक्ट्री मद ऑक्सीजन की थबक तौई ऑक्सीजन हानब कोटपगी रिफिल तौबगी दना अदुदैदा फैक्ट्री द लेग्रेना हाइरमे मतम अदुदा पुलिस ने मुन्ना येंगसले थौदोगसी करी ओरिजानो हाइदना अदुबो पोस्टमार्टम दि तौदबा याद्रे मसे मखा तारकबदा मसा असिबदु पुलिस लाग लौथबनी पुलिस ला लौथरकान मचिनदुदगी ई खरा तारे थौरी यानबजी चिनदगी ई ताबसे थोइना कनो तौदे हाइतारे अद पुलिस ने कइनो ई तारे इस्देन एनीवे पोस्टमार्टम तौर खंगनी मसाना सुसाइड तौर सिरिब्रा म तौरिब्रा हाइतो पोस्टमार्टम तौनो बा तौरे अद पुलिस के इन्वेस्टिगेशन दा हाइतारे 2008 ता मखोइसि लुहोंगखिबनी लव मैरिज मखोइनी नुंगसिनै अरुण अमदी आस्था मखोइनी सि नुंगसिनै अदुगा लुहोंगखिबनी अदुगा मचा अनि लेरे अदुगा आस्था सुमासु थबक तौई अरुण ऑक्सीजन की थबक तौई अदुबु कमाई तौजानो मसी नुपा दुमादी लाक्ट्रिसि कइगिनो माई फोन नंबर से स्विच ऑफ लाइने तौरी फोन से पाउ पीगदबा नंग नुपी सिरे हाइना पुलिस न पाउ पीगदबसे इमुंग मनुंग दे फोन नंबर लौरगा फोन तौ मतन स्विच ऑफ हाइरमी मसीदगी करिगुम क्लू अमत पुलिस न फंगबा ngamkidre मसी मखा ताबदा केस असि अखोगी करिनो तौदुरिसिबोन मोइसे खंगबमद्रे खंगद्रे मथंता सिबो दोरा दे कमाई तौदुनो कई तौदुनो न खल्लेरिंग सिदा पोस्टमार्टम सिदा वाफम अमखक लाय रिपोर्ट नुपी असे थौरी यान्द्रिंगेदा हन सिरे स्ट्रेंगुलेशन मखोरी मेल हार्ट क्रैब से पोस्टमार्टम की रिपोर्ट अमदा लाय अदुदी खनान ओइतारे अदु इमुंग दु ले माइ नुपान ओइताबने
ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯒ ꯃꯣꯏꯅꯤ ꯅꯨꯡꯁꯤꯅꯔ 2008ꯒꯤ ꯂꯨꯍꯣꯡꯉ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯏ ꯅꯨꯄꯥꯁꯨ ꯊꯕꯛ ꯇꯧꯏ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯃꯁꯨ ꯄꯥꯜ ꯂꯩ ꯑꯗꯒꯤ ꯅꯥꯀꯟꯗ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯄꯥ ꯇꯥꯔꯨꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯣ ꯃꯣꯏ ꯀꯔꯤꯅꯣ ꯁꯤ ꯈꯟꯅꯔꯝꯃꯤ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏꯅ ꯑꯁ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏ ꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨ ꯀꯦꯁꯁꯤ ꯄꯨꯂꯤꯁꯅꯁꯨ ꯑꯔꯨꯟꯗ ꯆꯤꯡꯅꯕꯁꯤ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯔꯨꯟꯁꯨ ꯇꯥꯟꯖꯥꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗ ꯑꯔꯨꯟꯒꯤ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐꯇꯤ ꯁꯨꯝ ꯂꯩꯔꯝꯃꯦ ꯆꯤꯡꯅꯕꯁꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯦ ꯂꯥꯛꯂꯤꯕꯁꯤ ꯃꯥꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12ꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯥꯔꯛꯏ ꯑꯩꯒꯤ ꯃꯦꯁꯦꯖꯁꯤ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯏꯟꯇꯔꯅꯦꯠ ꯄꯦꯛꯁꯤ ꯅꯨꯃꯤꯠꯇꯨꯗ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯗꯨꯗ ꯂꯣꯏꯊꯣꯛꯈꯤꯗꯅ ꯑꯩꯉꯣꯟꯗ ꯊꯨꯡꯒꯗꯕ ꯃꯦꯁꯦꯖꯁꯦ ꯃꯥ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13ꯗ ꯑꯣꯏꯅ ꯊꯨꯡꯉꯦꯕ ꯑꯌꯨꯛ ꯉꯟꯇꯥ ꯃꯥ ꯍꯧꯒꯠꯂꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13ꯗ ꯏꯟꯇꯔꯅꯦꯠ ꯄꯦꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯏ ꯋꯥꯠꯁꯑꯦꯞ ꯑꯗꯨꯒ ꯋꯥꯠꯁꯑꯦꯞ ꯃꯦꯁꯦꯖꯇꯨ ꯂꯥꯛꯑꯦꯕ ꯑꯗ ꯃꯥꯅ ꯍꯥꯏ if I die ꯑꯩꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯀꯁꯇꯗꯤꯗ ꯑꯩꯒꯤ ꯏꯆꯦꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯆꯦꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯦ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯄꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯗ ꯁꯤꯕꯒꯤ ꯄꯨꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯦꯕ ꯁꯤꯔꯤꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯁꯇꯥꯁꯦ ꯁꯤꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯇꯥꯡ 12ꯗ ꯑꯩꯉꯣꯟꯗ ꯊꯥꯔꯝꯕ ꯃꯦꯁꯦꯖꯁꯦ ꯑꯩꯉꯣꯟꯗ ꯏꯟ ꯇꯥꯏꯝ ꯑꯩꯉꯣꯟꯗ ꯌꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯪꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯩ ꯆꯠꯂꯝꯒꯅꯤ ꯁꯤꯅꯦꯕ ꯌꯥꯝ ꯅꯛꯅꯁꯨ ꯂꯩꯕꯅꯦꯕ ꯃꯃꯥꯟꯅꯕꯤꯁꯤ ꯀꯔꯤꯅꯣ ꯆꯠꯂꯝꯃꯒꯗꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯀꯟꯕ ꯉꯝꯃꯝꯒꯅꯤ ꯁꯤꯅꯦꯕ ꯉꯝꯂꯝꯒꯅꯤ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠ ꯄꯦꯛ ꯂꯣꯏꯊꯣꯛꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯁꯤꯌꯨ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯨꯠꯇ ꯁꯤꯌꯨ ꯀꯥꯏꯅ ꯇꯝꯃꯛꯑꯒꯕꯨꯗꯤ ꯃꯗꯨ ꯉꯥꯏꯍꯥꯛꯇꯪꯗ ꯏꯟꯇꯔꯅꯦꯠ ꯄꯦꯛꯀ ꯂꯣꯏꯍꯟꯗꯅ ꯑꯗꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯑꯃ ꯐꯖꯅ ꯁꯦꯝꯃꯒ ꯂꯩꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯄꯨꯂꯤꯁꯅ ꯃꯦꯁꯦꯖꯇꯨ ꯄꯥꯔꯦ ꯌꯦꯁ ꯆꯨꯝꯃꯤꯅ ꯁꯤꯗꯤ ꯇꯥꯡ 12ꯗ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯁꯇꯥꯅ ꯏꯔꯤꯁꯤꯅꯗꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯦꯁꯦꯖꯁꯤ ꯃꯇꯝ ꯆꯥꯅ ꯐꯪꯉꯝꯃꯒꯗꯤ ꯑꯁꯊꯥꯁꯤ ꯁꯤꯔꯝꯗꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯄꯨꯂꯤꯁꯅ ꯃꯦꯁꯦꯖꯇꯨ ꯄꯥꯔꯦ ꯄꯨꯂꯤꯁꯅ ꯃꯦꯁꯦꯖ ꯄꯥꯔꯀꯥꯟꯗ ꯃꯁꯦ ꯑꯔꯨꯟꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯏ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯅꯨꯄꯤꯁꯤꯔꯣ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯅ ꯃꯥ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥ ꯊꯤꯗꯣꯏꯁꯤ ꯀꯗꯥꯏꯗ ꯊꯤꯗꯣꯏꯅೋ ꯃꯥꯁꯤ ꯐꯣꯟ ꯐꯪꯉꯤ ꯆꯠꯇ꯭ꯔꯦ ꯂꯣꯀꯦꯁꯟ ꯄꯨꯊꯣꯛꯀꯗꯧꯏ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯁꯔꯚꯤꯂꯦꯟꯁꯇ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯣꯀꯦꯁꯟ ꯊꯣꯛꯅꯅꯕ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯂꯣꯅꯤꯗꯨꯗ CCTV 100 ꯂꯩꯔꯝꯃꯤ 100 CCTV 100ꯁꯤ ꯄꯨꯂꯤꯁꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯥꯒꯤ ꯁꯤꯕꯒꯤ ꯄꯨꯡꯁꯤꯡꯗꯨ ꯈꯪꯉꯕꯅꯤ나 ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯤꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯌꯥꯆꯪꯉꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯥꯛꯈꯤꯁꯤ CCTVꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤꯗ ꯌꯦꯡꯕ ꯍꯧꯔꯦ CCTV ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯦꯡꯕꯗ ꯑꯃꯈꯛ 100ꯁꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇ ꯈꯔ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯝꯃꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯒꯥꯔꯤ ꯑꯃ ꯑꯊꯦꯡꯕꯗ ꯂꯥꯛꯑꯦ खरा थेंगलप तौबद गाड़ी में लाए गाड़ी सिदगी मियोय मरी कुमे मियोय मरी कुमकपसिदा अरुण हाइबा मीसी यावे मासी यावे अदुगा अरुणदी युमदा चंगरे मी अहुमदुदी गाड़ी दुदा मुले हौरे फम्मगा कोई ngai le मोजी अदुगा याम थेंगा कांदा पुंग अहिंगी पुंग अनि मुक तारक साइसिदा मु कनो से मी अहुमदो मु अरुणगा मुक चंगरे अरुण थोले अरुणगा मी अहुमसिगा मुक चंगरे मोय मरी सुरे मसिगी मतुंगदा इमुंग अदुदा समाय तौदना मी अहुम संगीबसे थबक मोय पांगथोकप लोयरगा हाइतारे अमुका मी अहुमसे अमुक थोरकपसि उरे थबक मनुंगदा पांगथोकपदि उद्रेको कुइना चंगुरे पुंगाय पुंग लेर अमुक थोकले अमुक चतखरे मसिगी मतुंगदगी पुलिसना खंगे मदुदि प्लान असे अरुण सोइदना तौबो ओइगनी अरुण नत्रदि कना अमत लेरोय हाइबो वफमसिने मसिगी मखा तारकपदा अरुणसि पुलिसना महाक कोइथि थिबसे माय फोन सि स्विच ऑफ लेबने अदुबु यामना लाइबक फबा हाइतारे माय फोन सि नुमित हुमनी मुक लेरकांदा मागी फोन सि ऑन तौरे फोन से अमुक्तंग ऑन तौरमगा माजिंग हाक्तंग पाइरमगा फोन सि ऑफ अमुक थंगरे अमुक्तंग ऑन तौरमदुदा पुलिसना मागी लोकेशन सि खंगौरे मदुदि महाक फैक्ट्री अदुदा महाक ऑक्सीजन के प्लांट अदुदा थबक यावबनी मफम अदुदा महाक लैरे हाइबसि खंगिरम मसिगी मखा तारकपदा मफम अदुदा महाक
ꯐꯥꯔꯒ ꯋꯥꯍꯪ ꯄꯥꯎꯉꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯅ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ CCTVꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯇꯦꯛ ꯀꯥꯏꯗꯣ ꯎꯍꯜꯂꯦ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯁꯨꯝꯅ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡꯗꯨ ꯎꯍꯟꯕꯗ ꯃꯥ ꯆꯦꯟꯕ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ 2008ꯇ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯈꯤ ꯃꯆꯥ 2 ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯁꯤꯅꯦꯕ ꯑꯗ ꯃꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯉꯁꯨ ꯏꯃꯥꯟꯅꯕꯅꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯌꯦꯕ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯔꯨꯟꯁꯤꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯋꯥꯔꯤ ꯁꯥꯒꯅꯨ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯃꯇꯝ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯁꯊꯥꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯏꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯕꯁꯤꯗꯤ ꯑꯩ ꯊꯕꯛ ꯇꯧꯔꯗꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯔꯤ ꯀꯥꯏꯒꯦ ꯑꯩ ꯑꯦꯐꯤꯌꯔꯁ ꯂꯩꯅꯕ ꯅꯠꯇꯦꯅ ꯍꯥꯏꯌꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗꯕ ꯃꯁꯤꯅ ꯃꯈꯣꯏꯅꯤꯁꯤ ꯇꯠꯇꯅ ꯃꯃꯥꯡꯗ ꯈꯟꯅꯕꯗꯒꯤ ꯑꯔꯨꯟꯁꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯐꯦꯛꯇꯔꯤꯗ ꯀꯥꯏꯁꯨ ꯍꯦꯛ ꯇꯨꯝꯃꯤ ꯍꯥꯏ ꯃꯥꯁꯤ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯒꯁꯨ ꯈꯔ ꯂꯩꯔꯝꯃꯒꯁꯨ ꯈꯟꯅꯕꯗꯒꯤ ꯑꯃꯨꯛ ꯐꯦꯛꯇꯔꯤꯗ ꯑꯃꯨꯛ ꯂꯩꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒꯤ ꯍꯥꯛꯇꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯁꯦꯡꯅ ꯅꯨꯄꯥꯁꯤꯗꯤ ꯑꯁꯊꯥꯅ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯩ ꯂꯣꯏꯅ ꯑꯗꯨ ꯑꯐ ꯐꯠꯇ ꯂꯣꯏꯅ ꯈꯪꯉꯤ ꯈꯣꯠꯂꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯅꯣꯡꯃꯗꯤ ꯃꯣꯏꯅꯤꯁꯤ ꯈꯟꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯧꯔꯕ ꯍꯥꯏꯇꯥꯔꯦ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯃꯥꯡꯑꯣꯏꯅꯕ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯆꯤꯡꯅꯔꯕꯅꯤ ꯐꯔꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯀꯧꯒꯦ ꯅꯨꯃꯤꯗꯥꯡ ꯀꯧꯋꯦ ꯑꯁꯊꯥꯅ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯁ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯅꯨꯄꯥꯅ ꯌꯥꯝ ꯆꯤꯡꯅꯔꯦ ꯅꯪ ꯑꯝꯇ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯅꯪꯒ ꯑꯩꯒ ꯖꯁ ꯐ꯭ꯔꯦꯟꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯃꯔꯤ ꯂꯩꯅꯩꯅ ꯑꯗꯩꯗ ꯅꯨꯄꯥꯗꯨꯅꯁꯨ ꯑꯦꯁ ꯅꯣꯏꯅꯤ ꯃꯔꯤ ꯂꯩꯅꯕꯅꯤ ꯈꯪꯉꯦ ꯅꯣꯏꯅꯤ ꯃꯔꯤ ꯂꯩꯅ ꯑꯩ ꯃꯥꯡꯁꯤꯗ ꯅꯣꯏꯅꯤ ꯂꯦꯞꯄꯒ ꯅꯔꯥ ꯂꯩꯇꯕ ꯑꯗꯒꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯑꯗꯨꯔꯣ ꯅꯣꯏ ꯇꯧꯔꯤꯁꯦ ꯅꯣꯏ ꯅꯁꯥꯒꯤ ꯅꯔꯥꯟ ꯀꯨꯞꯁꯟꯕ ꯌꯥꯅꯅꯕ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯅ ꯍꯥꯏꯔꯦ ꯉꯁꯥꯏ ꯂꯥꯛꯏꯕ ꯑꯁꯊꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯣꯏ ꯑꯅꯤ ꯆꯨꯝꯅ ꯈꯟꯅꯕꯗꯣ ꯑꯩ ꯄꯛꯁꯪꯒꯅꯨ ꯑꯩ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯅ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯄꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯒꯅ ꯁꯨꯝ ꯆꯤꯡꯈꯨꯝ ꯃꯥꯏꯈꯨꯝꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯔꯨꯟ ꯍꯥꯏꯔꯤꯕ ꯑꯁꯊꯥꯒꯤ ꯅꯨꯄꯥꯁꯦ ꯑꯁꯊꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯂꯥꯛꯑꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤ ꯁꯦꯡꯗꯣꯛꯅꯕꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯐꯨꯔꯦꯕ ꯐꯨꯕꯁꯤ ꯃꯈꯨꯠ ꯍꯟ ꯉꯝꯗ꯭ꯔꯦ ꯑꯔꯨꯟꯁꯦ ꯃꯈꯨꯠ ꯍꯟꯒꯦꯒ ꯇꯧꯕ ꯍꯥꯏꯁꯦ ꯃꯥꯅ ꯅꯝꯖꯟ ꯐꯨꯔꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯄꯨꯔꯣꯏꯕꯗ ꯐꯨꯔꯦꯕ ꯑꯁꯊꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤꯅꯦ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯁꯤꯅꯤ ꯃꯁꯤꯅ ꯑꯗꯨꯝ ꯋꯥꯍꯧ ꯑꯣꯏꯔꯦ ꯑꯩꯁꯦ ꯈꯟꯅꯗꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯝꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇ ꯁꯦꯡꯗꯣꯛꯅꯁꯤ ꯏꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯑꯩꯁꯦ ꯏꯔꯥꯟ ꯂꯩꯍꯟꯒꯗꯧꯔꯦ ꯁꯤꯅꯤ ꯇꯁꯦꯡꯅ ꯑꯁꯊꯥ ꯁꯨꯡꯂꯥꯟ ꯂꯥꯜꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯑꯃ ꯀꯧꯔ ꯐꯨꯍꯟꯕ ꯍꯥꯏꯗꯨꯗꯤ ꯌꯦꯛꯈ꯭ꯔꯦꯕ ꯑꯔꯨꯟꯒꯤ ꯊꯃꯣꯏꯗꯗꯤ ꯅꯨꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯗꯦꯟ ꯃꯥꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯑꯣꯛꯁꯤꯖꯦꯟ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯕꯅꯤꯅ ꯊꯕꯛ ꯂꯥꯛꯑꯦ ꯑꯗ ꯃꯥꯁꯦ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯗꯅ ꯁꯨꯝ ꯂꯩꯕꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯕꯤꯀꯥꯁ ꯍꯥꯏꯕ ꯑꯃꯅꯦ ꯑꯁꯣꯛ ꯍꯥꯏꯕ ꯑꯃꯅꯦ ꯄꯥꯋꯟ ꯍꯥꯏꯕ ꯑꯃꯅꯦ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯁꯤꯗꯩꯗ ꯇꯥꯟꯅꯔꯦꯕ ꯑꯍꯥꯟꯕꯗ ꯕꯤꯀꯥꯁꯀ ꯇꯥꯟꯅꯕꯅꯦ ꯕꯤꯀꯥꯁꯁꯦ ꯒꯥꯔꯗ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯑꯁ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯩꯅ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩꯅ ꯍꯥꯏꯔ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯃꯤꯗꯣ ꯀꯧꯔ ꯐꯨꯔꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯦ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯑꯗꯨꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯂꯩ ꯑꯃꯅ ꯄꯥꯋꯟ ꯀꯧꯏ ꯑꯗꯨꯒ ꯑꯃꯅ ꯑꯁꯣꯛ ꯀꯧꯏ ꯃꯈꯣꯏ ꯀꯧꯔꯒ ꯅꯦꯛꯑꯒ ꯌꯥꯅꯤ ꯍꯥꯏ ꯑꯁ ꯂꯨꯄꯥ ꯀꯌꯥꯅ ꯌꯥꯅꯤ ꯑꯁ ꯂꯨꯄꯥ ꯂꯥꯈꯃꯨꯛꯅ ꯌꯥꯅꯤ ꯁꯤꯅꯤ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯄꯥ ꯂꯥꯈꯃꯨꯛ ꯌꯥꯗꯤ ꯑꯩ ꯄꯤꯔꯒꯦꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 1,70,000 ꯍꯥꯟꯅ ꯄꯤꯔꯒ ꯄ꯭ꯂꯥꯟꯁꯤ ꯅꯤꯡꯊꯤꯖꯅ ꯇꯧꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯒꯥꯔꯤ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯆꯪꯉꯨꯕꯅꯤ ꯑꯍꯤꯡ ꯊꯣꯛꯂꯛꯄꯅꯤ ꯀꯧꯊꯣꯛꯄꯅꯤ ꯀꯧꯁꯤꯜꯂꯀꯥꯟꯗ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯍꯥꯠꯄꯅꯤ ꯍꯥꯠꯂꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯅ ꯍꯥꯠꯂꯀꯥꯟꯗ ꯁꯤꯕ ꯃꯁꯥꯗꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃꯗ ꯃꯈꯣꯡ ꯇꯧꯔ ꯊꯥꯡꯀꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯔ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯃꯗ ꯀꯩꯅꯣꯗꯨ ꯀꯤꯁꯜꯂꯒ ꯊꯧꯔꯤꯗꯨ ꯇꯧꯔꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯊꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯁꯥꯏꯠ ꯃꯥꯟꯅꯅꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯈꯤ ꯃꯇꯝꯗꯨꯗ ꯅꯪ ꯅꯆꯥꯁꯤꯡꯗꯤ ꯀꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗ ꯏꯆꯥ ꯑꯅꯤꯁꯤ ꯅꯨꯄꯤ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯊꯝꯃꯦ ꯀꯥ ꯑꯃꯗ ꯊꯝꯃꯒ ꯇꯤꯚꯤꯒꯤ ꯁꯥꯎꯟꯁꯦ ꯀꯟꯅ ꯂꯩꯈꯠꯂꯦ ꯍꯥꯏ ꯃꯃꯥ ꯑꯗꯣ ꯍꯥꯠꯄꯗ ꯇꯥꯗꯅꯕ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯇꯥꯔꯨꯟ ꯍꯥꯏꯔꯤꯁꯤꯗ ꯍꯥꯏ ꯃꯅꯥꯎꯅꯨꯄꯥꯗ ꯅꯇꯩꯃꯗꯣ ꯑꯩꯅ ꯍꯥꯠꯇꯣꯛꯑꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯅꯍꯥꯟ ꯇꯧꯕꯗꯣ ꯈꯣꯠꯄ ꯃꯣꯏꯁꯨ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯜꯂꯛꯑꯔꯣꯏ ꯅꯪ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯀꯥꯟꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯣ ꯑꯗꯨꯒ ꯂꯥꯎꯔꯒ ꯊꯣꯛꯂꯛꯑꯣ ꯃꯤ ꯃꯌꯥꯝ ꯂꯩꯀꯥꯏꯗ ꯈꯪꯍꯜꯂꯣ ꯁꯨꯁꯥꯏꯠ ꯃꯥꯟꯅꯅꯕ ꯑꯉꯛꯄꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯥ ꯂꯩꯕꯗꯨ ꯐꯥꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯨꯄꯥꯔꯤ ꯀꯤꯂꯔ ꯂꯧꯔꯨꯕꯅꯦ ꯑꯗꯩ ꯒꯥꯔꯗꯇꯨꯅ ꯌꯥꯎꯔ ꯃꯣꯏ ꯂꯣꯏ ꯐꯥꯔꯦ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯁꯣ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ 6ꯅꯤꯃꯨꯛꯀꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯜꯕ ꯇꯧꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨ ꯀꯁꯇꯗꯤꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ
ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯑꯃꯗꯤ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯦ ꯃꯁꯤꯅꯤ ꯂꯩꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕꯗ ꯑꯥꯔꯌꯟ ꯈꯥꯟ ꯁꯥꯍꯔꯨꯈ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯔꯠ ꯀꯥꯗꯕ ꯌꯥꯗꯕꯅꯤꯅ ꯉꯁꯤ ꯀꯣꯔꯠ ꯀꯥꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯃꯤꯔ ꯋꯥꯟꯈꯔꯦ ꯍꯥꯏꯕꯗꯣ ꯁꯥꯃꯤꯔ ꯋꯥꯟꯈꯔꯦ ꯃꯍꯥꯛꯁꯦ ꯀꯦꯁ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯦꯁ ꯑꯁꯤ ꯃꯍꯥꯛ ꯄꯥꯏꯍꯜꯂꯔꯣꯏ ꯃꯍꯥꯛ ꯌꯥꯎꯍꯜꯂꯔꯣꯏꯕ ꯃꯔꯛꯁꯤꯗ ꯃꯥꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯥꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯁ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯤ ꯉꯥꯡꯅꯔꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯒ꯭ꯌꯥꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯕꯤꯍꯥꯔꯗ ꯃꯤꯑꯣꯏ 92 ꯂꯩꯀꯥꯏ ꯑꯃꯗ ꯕꯤꯍꯥꯔꯗ 92 ꯌꯨ ꯊꯛꯄꯗ ꯌꯨꯗ ꯄꯣꯏꯖꯟ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗ ꯃꯤ ꯄꯣꯂꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯂꯣꯏꯕꯁꯤ ꯌꯨ ꯂꯣꯏ ꯌꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯕ ꯀꯥꯟꯗ ꯁꯤꯕ ꯑꯩꯈꯣꯏꯁꯦ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗꯕꯀꯣ ꯂꯧꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯗ ꯌꯨ ꯌꯥꯎꯗ꯭ꯔꯗꯤ ꯂꯧ ꯌꯥꯗꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨ ꯂꯩꯔꯨꯔꯀꯥꯟꯗ ꯌꯨꯗꯨꯗ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯅꯣꯜ ꯑꯗꯒꯤ ꯀꯔꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯔꯝꯕꯗꯒꯤ ꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯍꯥꯔꯗ ꯉꯔꯥꯡ ꯃꯤ 92 ꯁꯤ ꯑꯗꯨꯒ ꯃꯤꯑꯣꯏ 40ꯃꯨꯛꯀꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯁꯤꯗꯕꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯧꯖꯤꯛ ꯈꯞ ꯇꯧꯔ ꯂꯩꯔꯤ ꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅꯤ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯌꯨꯗ ꯄꯣꯏꯖꯅꯁ ꯑꯣꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯌꯨꯄꯤꯗ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯍꯨꯕꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯃꯄꯥꯅꯦ ꯃꯆꯥꯅꯨꯄꯤ ꯑꯃꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯅꯦ ꯁꯥꯏꯀꯜꯗ ꯂꯥꯛꯑꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯦ ꯁꯣꯔꯣꯛꯇ ꯊꯧꯖꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇꯨꯗ ꯒꯪꯒꯥ ꯕꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐꯟ ꯆꯣꯡꯊꯣꯔꯛꯑꯦ ꯁꯣꯔꯣꯛꯇꯨꯗ ꯈꯥ ꯑꯃ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯄꯩ ꯋꯥꯅꯤ ꯃꯥꯗꯤ ꯀꯣꯛ ꯈꯔꯒ ꯆꯥꯛꯄ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯒꯪꯒꯥ ꯕꯤꯟ ꯍꯥꯏꯁꯤꯅ ꯐꯨꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯣ ꯍꯥꯟꯅ ꯐꯨꯔꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯁꯤ ꯐꯨꯏꯅꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯉꯁꯥꯏꯒꯤ ꯃꯄꯥꯁꯤꯅ ꯆꯪꯁꯤꯜꯂ ꯑꯃꯨꯛ ꯈꯥꯝꯃꯤꯉꯩꯗ ꯑꯃꯨꯛ ꯉꯁꯥꯏ ꯅꯨꯄꯥꯗ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛ ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯁꯣꯔꯣꯛꯇꯣ ꯃꯀꯣꯛꯇꯣ ꯄꯥꯏꯔ ꯀꯣꯛ ꯌꯩꯁꯜꯂꯒ ꯃꯆꯥꯅꯨꯄꯤꯁꯤ ꯃꯀꯣꯛꯁꯤ ꯑꯃꯨꯛ ꯀꯥꯏꯔ ꯑꯃꯨꯛ ꯇꯥꯕ ꯃꯗꯩ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯤ ꯍꯥꯠꯈꯤꯕ ꯇꯥꯔꯦꯅ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯅꯨꯄꯥꯗꯨꯅ ꯒꯨꯔꯨꯡ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯀꯣꯛꯇ ꯏ ꯇꯥꯊꯣꯛ ꯃꯄꯥꯅ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛ ꯀꯣꯏꯂꯥꯎ ꯂꯥꯎꯏꯅꯤ ꯀꯟꯕꯤꯌꯣ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯁꯦꯟꯅꯩꯉꯩ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯥꯅ ꯆꯍꯤ ꯈꯔ ꯑꯉꯥꯡꯅꯤ ꯈꯔ ꯆꯠꯄ ꯈꯣꯠꯄ ꯉꯝꯕ ꯆꯍꯤ 7-9ꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯪꯒꯥ ꯕꯤꯟ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯔ ꯁꯣꯔꯣꯛꯇ ꯗꯝ ꯑꯅ ꯍꯥꯏꯗꯕꯅꯦ ꯃꯀꯣꯛꯇꯣ ꯑꯉꯥꯡꯗꯣ ꯀꯥꯏꯗꯅ ꯁꯣ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯈꯨꯗꯛꯇ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯚꯥꯔꯠ ꯑꯉꯛꯄꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡ ꯌꯥꯝꯕꯗ ꯑꯅꯤꯁꯨꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯩꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗ ꯀ꯭ꯔꯥꯏꯝꯗ ꯀꯔꯤ ꯍꯪꯒꯅꯤ ꯌꯨꯄꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯝꯕꯔ 1 ꯑꯁꯤꯅꯤ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯦ ꯁꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯉꯁꯤꯒꯤ episode tabirga dong thamoida kari phawbibagi comment amamamtang thambiramu aduga soidana marakta amuk puduna laksagi tongan ba wari kya ga loinana miyamgi puning loksing oinana bagidamak ngasigi damakta di matang asida crime update loisinjabagi aba luxury pumnamak pu jm saigujamna ningo chakobagi ai phamangol pijabaga loinana khurumjari